Bishnupur district ki tongan tongan afum singda Kuki Khulai Paibashingna Maikei singi mathakta Nongmei amadi bom kapsilaktuna landabagi thodok leptana satharagli. Ngasi ayuk pung taruk lom taba matamdagi Kuki Khulai Paibashingna Fubala maning amadi khoiren takta Nongmei kapsilakpagiri hojik Maikei Animakta Khut Thoknari. Khut thongnaba aduda Kuki singi Maikei da miyoi manga hena siraga atopa miyoi khara soklamba yai haina panari. Adu moinamak Maitei singi Maikei dagi kunja ama nongmei na pwanduna sokle hari. Maitei kunja adu ngasi nungtil pung amarom tarakpa matamda Fubala maningda Khut thoknabagi thodokta nongmei na pwanduna sokhibani. Soklaba miyoi adugi maming thangjam Raju sahi kuntraga nipan apokpa laikhidraba Jugindro kawi Fubala awang maning ward number 2 dagini. Mahaki Faiganda Nongmei Maru Amapan ki Soklaba miyoi adu Bishnupur district hospital da laikanari hari. Hojik sule palaitana Kuki singna bom kapsilaktuna attack chatharakli. Kuki singna kapsilakiba bom sing adugi manungda IT1mm gi mortar sing kaptharakli. IT1mm gi mortar sing adu Sikh regiment na kaplakpa oiba yai haina thajanari. Numidang pung mga Makhairom tarakpa matamda khul ngakpa khunja sing amadi state force ki Maikei dagi khoiren takta bom kapsin bagi thodokta yamdrabada Kuki manga hena bom na pwanduna siramba yai hairi. Hojik maki oina Churachandpur district hospital da Kuki gi asokpa ani laikannanaba pukhalakpadagi hojik laikanari. Laikanari ba miyoi ani adu Lalboi Sahinifu amadi Boipu Elias Paulian Kipjan kawi hari. Hojik Neramchana maning khoiren tak amadi Fubala maningi saruk singda Maikei Animakta bom yauna akanba mawongda Khut Thoknari. Hojik se akanba pung mga makhaida da khogi khunga ko balante amadi state force na ko akan mawongda moina su bom na landare somde su akanba bom landaba da hojik Kuki military singa ba moi mga taruk mukti seramba ya asopan khara yaure aduga hojik ko do hojik adugi misi mina thokpodona hojik sab lepi hojik Haiba thoksi karom nakani khoyen taki le awjara khoyen takta amu hojisina hojidi mamangda kapna ramba jaga sina kadawaji kapna mamangda kapna ramse khoyen tak thanabupi maning kangathai hariba de Fubala maning hojik si bom khoi moi bom na landara ba bom ngata landana se upai leitadana hojik khoi khunga ko volunteer amadi state force kanguna su moina su bom landara I somna su bom landara moi songi Kuki military singna ba moi manga taruk siba sopan yawde hojik mafam ahum se sab lepi hojik lepi ba aduga masai oi fogi manungdi khunga ko punja amadi so ena haiba lagi khunja ama so e aduna asokpa pan masok su leite asokpa asongwan gi asopan amta yawdari nawrang ngasi ju bom pokai mo kholi kyam ko tagi bom ngasi saurang na bom se thibada masing se 50 mathak sa phele ba hojik fogi hojik sat le pisi hojik pung tele yami yang khai mukta yang khai mukta yang khai mai tare ko sana lep khiu matam pung kyam ngone manga taret kami khoi hojik bom na kan balandana je pung manga makhai da hojik moi ungi misi minagi yaurokpadagi hojik akamada pung taret arai bokti tat taurame ko morom da su lei khangnaba bank pha taurai som da su lei khangna bank pha tawi ko ado hojik pung taret matung da di hojik hariba animaki Maikei da hojik tuminna leinari hojik po leinari ba okay pare Ngarang numidang yo ina pung taret makhairom tarakpa matamda Maikei Animakta Khut thoknaba lepki. Ngarang numidang Khut thokna kiba aduda Kuki Khulai Paibashingna khudum sansin kiba kangathai hygiene form manaki sajan singna leiramba mafam adu nauna Amuk Maitei khul ngakpa singna loksinba ngamkhre hari. Ngarang numidang Khut thoknabada Kuki singi marakta asi ana khara yauramba yai hari. Atopo pau amana ngarang Khut thoknabagi thodok aduda Kuki ani siki laikhidriba sing adu Koite village dagi paukham kipjen sahi yankhai amadi kangwai dagi paushamdam wifi sahi kuntraga mangani loinana nahan Khut thoknabagi thodokta nongmaina pwanduna sokiba Kuki ani su ngarang laikannaba ngamdana siki laikhidriba sing adu ti Moifai dagi LS Mangboi Lungdim sahi yankhai amadi Nesel Veng dagi Richard Hankolun guiti sahi kuntraga matoini makhoi anigi manungda Mangboi Lungdim kokta sokpuna maram oiraga Aizol Faurga Guwahati tamna chatpagi lambida Songtal village da laikhidabani hari